ꯃꯈꯣꯏꯅ ꯁꯤꯇꯤ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯍꯦꯜꯂꯞ ꯇꯧꯔꯝꯂꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯁꯤꯇꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯦ꯫ ꯃꯐꯝ ꯈꯔꯗ ꯕꯁ ꯆꯦꯜꯂꯕꯁꯨ ꯁꯤꯇꯤꯒꯤ ꯃꯌꯣꯜꯗꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯆꯦꯜꯂꯤ꯫ ꯕ꯭ꯔꯤꯖꯁꯨ ꯃꯊꯪ ꯃꯈꯥ ꯂꯣꯟꯅꯗꯨꯅ ꯃꯔꯣꯜ ꯅꯥꯏꯅ ꯁꯥꯔꯤ꯫ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯂꯤ꯫ ꯂꯥꯏꯖꯅ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕꯗꯨꯒ ꯈꯔꯗꯤ ꯈꯦꯠꯅꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗꯤ ꯂꯝꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯅ ꯃꯅꯥꯒꯤ ꯃꯕꯨꯡꯒꯤ ꯌꯨꯝꯗꯨ ꯊꯤꯔꯒ ꯆꯪꯂꯛꯏ꯫ ꯃꯤꯅ ꯇꯥꯜꯂꯛꯄ ꯒꯦꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯅꯤꯗꯨ ꯂꯦꯞꯂꯔꯦ꯫ ꯂꯥꯏꯖꯅ, ꯆꯨꯝꯃꯖꯥꯠꯂꯣ ꯁꯤꯕꯣ? ꯃꯣꯅꯥꯅ, ꯑꯩꯗꯤ ꯊꯥꯖꯗꯦ, ꯌꯨꯝꯁꯤ ꯌꯥꯝ ꯅꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨꯕꯨ ꯁꯨꯃꯥꯏ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯏꯅꯝꯃꯍꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯤꯗꯨꯗꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ, ꯒꯦꯠꯁꯨ ꯍꯥꯡꯉꯦ, ꯆꯪꯉꯒ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯆꯪꯂꯛꯏ ꯑꯅꯤꯃꯛ꯫ ꯊꯣꯡꯗꯤ ꯍꯥꯡꯉꯤ, ꯑꯗꯨꯕꯨ ꯃꯤ ꯂꯩꯕ ꯎꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯣꯅꯥꯒꯤ ꯃꯅꯝꯃ ꯄ꯭ꯔꯤꯌꯥꯗꯣ ꯃꯈꯨꯠꯇ ꯕꯛꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯃꯣꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯃꯣꯅꯥꯁꯨ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯅꯝꯃ, ꯀꯩ ꯊꯕꯛ ꯂꯩꯔꯒꯦ? ꯃꯣꯅꯥꯅ, ꯁꯨꯝ ꯂꯥꯛꯄꯅꯤ ꯏꯅꯝꯃ, ꯇꯥꯃꯣꯆꯧꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ꯫ ꯇꯥꯃꯣꯆꯧ ꯂꯩꯇ꯭ꯔꯣ ꯏꯅꯝꯃ? ꯅꯣꯏ ꯇꯥꯃꯣꯆꯧꯗꯤ? ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯃꯆꯟꯅꯨꯄꯤ ꯂꯦꯞꯂꯝꯕ ꯎꯕꯗ ꯉꯛꯅ ꯀꯧꯔꯛꯏ꯫ ꯑꯦ ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯃꯥꯏꯅ? ꯃꯣꯅꯥꯅ, ꯇꯥꯃꯣꯆꯧ, ꯑꯩ ꯂꯥꯏꯖꯒ ꯂꯥꯛꯄꯅꯦ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯅ, ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯦꯞ ꯂꯩꯔꯗꯤ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯂꯥꯏꯖꯥ, ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ, ꯀꯥꯈꯠꯂꯛꯎꯅꯦ꯫ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯄ꯭ꯔꯤꯌꯥꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟ ꯂꯩꯕꯗ ꯏꯁꯧꯗꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯇꯣꯝꯕꯤ, ꯏꯃꯥ ꯕꯕꯥꯗꯤ ꯀꯝꯗꯧꯔꯤ? ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯗꯦ꯫ ꯃꯣꯅꯥꯗꯣ ꯃꯄꯨꯛꯅꯤꯡ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ ꯇꯥꯃꯣ꯫ ꯕꯕꯥꯁꯨ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯕꯗꯣ ꯍꯧꯔꯛꯇꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯉꯜꯂꯤꯉꯩ ꯌꯦꯡꯊꯣꯛꯍꯧꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯌꯦ꯫ ꯃꯥꯂꯦꯝ ꯇꯞꯅ, ꯃꯣꯅꯥꯅ, ꯑꯩ ꯕꯕꯥꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯨꯝꯗ ꯂꯥꯛꯑꯣ ꯇꯥꯃꯣ꯫ ꯕꯕꯥ ꯃꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯇꯥꯃꯣ ꯎꯔꯒ ꯈꯔꯗꯁꯨ ꯀꯟꯈꯠꯀꯅꯤ, ꯋꯥꯈꯜꯅ ꯁꯣꯟꯖꯤꯟꯕꯅꯦ꯫ ꯇꯧꯒꯅꯤꯌꯦ, ꯅꯪꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ, ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯋꯥꯔꯤꯁꯦ ꯇꯞꯅ ꯈꯟꯅꯔꯁꯤ꯫ ꯅꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯆꯠꯂꯣ ꯅꯥꯐꯤ ꯍꯣꯡꯉꯝꯃꯨ, ꯊꯣꯡꯗꯣꯛꯎꯔꯣ, ꯇꯥꯃꯣꯅꯦ ꯉꯥ ꯂꯩꯔꯨꯒꯦ꯫ ꯂꯥꯏꯖꯥ, ꯃꯅꯨꯡ ꯆꯪꯉꯒ ꯅꯅꯝꯃꯒ ꯀꯩꯀꯩꯅꯣ ꯇꯥꯟꯅꯔꯒ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯝꯃꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯃꯥꯂꯦꯝꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯥ ꯃꯃꯤꯠꯇꯣ ꯅꯥꯛ ꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯈꯥꯡꯄꯣꯛꯁꯪꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯂꯦꯜꯂꯒ ꯇꯥꯃꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯀꯣ? ꯂꯥꯏꯖ ꯇꯞꯅ, ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯏꯕꯨꯡꯅ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄꯗꯤ ꯅꯠꯇꯦ꯫ ꯆꯔꯥ ꯍꯦꯜꯂꯁꯨ, ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯄꯨꯟꯁꯤ ꯂꯦꯜꯂꯁꯨ ꯂꯦꯟꯖꯒꯦ꯫ ꯑꯗꯨꯕꯨ ꯕꯕꯥ ꯑꯅꯥꯕꯁꯤꯗꯪꯗꯤ ꯐꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯁꯦ꯫ ꯇꯥꯃꯣꯅ ꯌꯦꯡꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯇꯣꯛꯑꯣꯕ, ꯏꯅꯝꯃꯅ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯑꯅꯤ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯅꯁꯨ ꯀꯧꯁꯤꯜꯂꯛꯇꯦ꯫ ꯍꯦꯛ ꯆꯪꯕ ꯇꯟꯕꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ RK ꯍꯥꯎꯁꯀꯤ ꯂꯣꯒꯣ ꯊꯥꯕ ꯑꯃꯨꯕ ꯀꯥꯔꯁꯤꯡ ꯑꯗꯣ RK ꯁꯣꯄꯤꯡ ꯃꯣꯜꯒꯤ ꯃꯄꯥꯗ ꯈꯥꯝꯃꯤ꯫ ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯀꯥꯔꯗꯣ ꯒꯥꯔꯗ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯃꯩꯔꯥꯕ ꯕ꯭ꯂꯦꯛ ꯀꯣꯠ ꯁꯨꯠ ꯇꯨꯝꯃꯒ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯥꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡ, ꯌꯦꯡꯕꯗꯤ ꯉꯝꯗ ꯃꯃꯥꯏꯁꯤꯡꯗꯣ ꯅꯣꯟꯊꯔꯒ ꯂꯩꯅꯩ꯫ ꯒꯥꯔꯗꯁꯤꯡꯗꯨꯅ ꯉꯥꯛꯂꯒ ꯃꯩꯔꯥꯕꯁꯨ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯑꯇꯩ ꯑꯇꯩ ꯆꯪꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯗꯥꯏꯔꯦꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯕ꯭ꯔꯤꯖꯁꯨ ꯐꯥꯏꯜ ꯑꯃ ꯂꯧꯔꯨꯔꯒ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯦ ꯃꯣꯜꯒꯤ ꯗꯤꯇꯦꯜꯁ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯨꯒꯤꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯐꯥꯏꯜꯗꯣ ꯂꯧꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯖꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯌꯥꯝ ꯊꯨꯅ ꯁꯠ ꯌꯦꯡꯂꯒ ꯇꯦꯕꯜꯗꯨꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫
ꯑꯩꯒꯤ ꯂꯦꯕꯇ ꯌꯦꯠꯄ ꯅꯠꯇꯅ ꯀꯝꯄꯅꯤꯁꯤꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯂꯛꯑꯕ? ꯕ꯭ꯔꯤꯖꯤꯠꯅ: ꯍꯟꯗꯛ ꯃꯔꯛ ꯀꯝꯄꯅꯤꯁꯤ ꯄꯣꯠ ꯃꯥꯡꯂꯤꯕꯁꯦ ꯑꯩꯗꯤ ꯆꯤꯡꯅꯩ. ꯃꯁꯤꯁꯨ ꯃꯈꯣꯏꯅ ꯍꯧꯅꯔꯒ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤ. ꯃꯁꯥꯗꯨ ꯃꯁꯥꯅ ꯀꯛꯊꯠꯆꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ. ꯀꯝꯄꯅꯤ ꯈꯨꯗꯤꯡꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯗꯤꯇꯦꯜꯁ ꯑꯩ ꯄꯥꯝꯃꯤ. ꯐꯅꯤ ꯁꯔ. ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ. ꯕꯤꯜꯗꯤꯡꯗ ꯂꯩꯕ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯗꯤꯇꯦꯜꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯌꯨ. ꯇꯤꯡꯈꯪ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯁꯕꯣꯡ ꯃꯇꯨ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯅꯤ. ꯑꯩ ꯇꯞꯊꯕ ꯌꯥꯗꯦ. ꯆꯨꯝꯃꯤ ꯁꯔ. ꯑꯩ ꯃꯈꯣꯏꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯖꯈ꯭ꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ. ꯀꯀꯥꯁꯨ ꯀꯩꯀꯩꯅꯣ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯣ. ꯀꯀꯥ ꯂꯣꯏꯔꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯁꯔ. ꯕꯤꯔꯖꯤꯠꯁꯨ ꯔꯦꯁꯄꯦꯛ ꯍꯥꯏꯐꯦꯠ ꯎꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯃꯩꯔꯥꯕ ꯃꯊꯥ ꯈꯔꯗꯤ ꯁꯥꯔꯤ. ꯀꯝꯄꯅꯤ ꯑꯃꯠꯇ ꯃꯥꯅ ꯍꯟꯅ ꯌꯦꯡꯁꯤꯟꯗꯦ. ꯌꯦꯡꯁꯤꯟꯕꯁꯨ ꯁꯪꯗꯦ. ꯕꯣꯏꯒ ꯕꯤꯔꯖꯤꯠꯀꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯋꯥꯠꯍꯧꯕ ꯃꯄꯥꯗ ꯄꯨꯂꯞꯅ ꯃꯥꯡꯕ ꯌꯥꯕꯒꯤ ꯃꯃꯤ ꯎꯔꯛꯄꯁꯤꯗ ꯃꯩꯔꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯂꯩꯊꯈ꯭ꯔꯦ. ꯑꯇꯤꯌꯥꯒꯤ ꯀꯥꯆꯤꯟ ꯀꯥꯆꯤꯟꯗ ꯂꯩꯔꯝꯕ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯛꯅ ꯁꯟꯅ ꯁꯟꯗꯣꯔꯛꯇꯨꯅ ꯑꯇꯤꯌꯥ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯛꯂꯤ. ꯂꯥꯏꯖꯒ ꯃꯣꯅꯥꯒꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯥꯂꯦꯝꯒ ꯄ꯭ꯔꯤꯌꯥꯒ ꯂꯥꯎꯅꯔꯛꯄꯗꯣ ꯈꯔ ꯈꯔ ꯇꯥꯔꯛꯏ. ꯄ꯭ꯔꯤꯌꯥꯅ ꯁꯥꯎꯅ: ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤꯗꯤ ꯍꯪꯗꯗꯦ. ꯃꯈꯣꯏꯅ ꯀꯥꯟꯅꯔꯝꯗꯥꯏꯗ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ. ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗꯅ ꯌꯦꯠꯇ꯭ꯔꯤ. ꯌꯦꯠꯅꯔꯣꯏꯁꯤꯅ ꯍꯥꯏꯕꯅꯤ. ꯁꯤꯗ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯗꯅ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯂꯦꯝꯅ: ꯑꯉꯥꯡꯁꯤꯡꯁꯦ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯪꯕꯣ. ꯇꯥꯒꯦ ꯇꯥꯁꯅꯣ. ꯃꯣꯏꯕꯨ ꯂꯥꯏꯔꯣ? ꯃꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯏꯀꯥꯏ ꯈꯪꯗꯦꯕꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ. ꯍꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯐꯤꯕꯝꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯛꯈ꯭ꯔꯕꯖꯥꯠꯅꯤ. ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯤꯅꯦ ꯀꯥꯏꯗ ꯌꯥꯔꯅꯤ? ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯤꯌꯥ? ꯂꯩꯍꯧꯔꯤꯗꯣ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥꯅꯤꯅꯦ. ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ. ꯏꯄꯥꯗꯣ ꯂꯥꯏꯌꯦꯡꯁꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ. ꯂꯥꯏꯌꯦꯡꯒꯦꯅꯦꯕꯨ ꯈꯜꯂꯗꯤꯅꯦ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯣ ꯌꯣꯜꯂꯒ ꯌꯦꯡꯕ ꯌꯥꯏꯅ. ꯊꯑꯣꯏꯅ ꯌꯦꯠꯀꯦ ꯍꯥꯏꯗꯨꯅꯅꯦ ꯌꯦꯠꯄ ꯂꯥꯛꯂꯤꯅꯤ. ꯅꯪꯁꯨꯅꯦ ꯃꯤꯆꯪ ꯌꯥꯝ ꯆꯪꯗꯣꯏꯗꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯤ. ꯅꯪꯅ ꯇꯧꯅꯤꯡ ꯀꯨꯁꯤꯡ ꯇꯧꯕꯒꯗꯤ ꯌꯥꯔꯣꯏ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯄꯥꯒꯤ ꯏꯃꯥꯒꯅꯅꯦ ꯊꯝꯕꯤꯔꯝꯕꯅꯤ. ꯅꯣꯏ ꯅꯃꯥ ꯅꯄꯥꯒꯤ ꯃꯔꯜ ꯁꯤꯀꯤ ꯌꯥꯎꯗꯦꯀꯣ. ꯃꯥꯂꯦꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ. ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯁꯣꯝꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ. ꯃꯣꯅꯥꯗꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯦꯛ ꯍꯦꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯏ. ꯂꯥꯏꯖꯅ ꯃꯣꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤ. ꯑꯁꯦ ꯑꯗꯨꯃꯥꯏ ꯀꯞꯀꯅꯣꯕ. ꯉꯥꯛꯇꯪꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯤꯅꯦ. ꯏꯅꯝꯃꯅ ꯉꯥꯡꯉꯤꯗꯣ. ꯂꯥꯏꯖꯥ, ꯏꯕꯥꯅꯤ ꯆꯠꯂꯁꯤꯔ? ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ. ꯑꯁꯦ ꯑꯗꯨꯃꯥꯏ ꯇꯧꯅꯣꯕ. ꯕꯕꯥꯒꯤ ꯈꯜꯂꯣ. ꯍꯣꯔꯦꯟ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ. ꯇꯥꯃꯣꯅ ꯇꯧꯅꯤ ꯍꯥꯏꯔꯗꯅ ꯇꯥꯃꯣꯒꯤ ꯋꯥ ꯑꯝꯇꯗꯤ ꯇꯥꯁꯦ. ꯄ꯭ꯔꯤꯌꯥꯗꯣ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯛꯏ. ꯃꯅꯝꯃ ꯆꯪꯂꯛꯄꯗꯨꯗ ꯃꯅꯥ ꯃꯄꯤꯗꯣ ꯐꯠꯄ ꯇꯩꯊꯣꯛꯏ. ꯂꯥꯏꯖꯅ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯛꯏ. ꯆꯥꯛ ꯂꯥꯝꯃꯕ ꯏꯅꯝꯃ? ꯂꯣꯏꯗꯣꯔꯦ, ꯂꯣꯏꯁꯤꯜꯂꯛꯑꯒꯦ. ꯄ꯭ꯔꯤꯌꯥꯅ: ꯉꯁꯥꯏꯗꯒꯤ ꯊꯣꯡꯕꯕꯨ ꯆꯥꯛ ꯑꯗꯨ ꯀꯨꯏꯅ ꯆꯪꯕ꯭ꯔꯣ? ꯅꯨꯡ ꯐꯨꯠꯂꯤꯔꯅ ꯌꯦꯡꯕ ꯂꯥꯛꯏꯅꯤ. ꯅꯪꯗꯤ ꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯦꯡꯗ꯭ꯔꯤꯕꯣ? ꯂꯥꯏꯖ ꯉꯛꯂꯞꯅ: ꯏꯅꯝꯃ ꯑꯩ... ꯃꯣꯅꯥꯅ: ꯏꯅꯝꯃ, ꯂꯥꯏꯖ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯒꯦ ꯇꯧꯕꯅꯤ. ꯍꯟꯕꯗꯣ ꯊꯦꯡꯉꯅꯤ. ꯒꯥꯔꯤꯁꯨ ꯐꯪꯉꯔꯣꯏꯌꯦ. ꯄ꯭ꯔꯤꯌꯥ ꯁꯥꯎꯅꯤꯡꯅ: ꯀꯩꯅꯣ ꯏꯕꯦꯝꯃ? ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ. ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯨꯁꯤ ꯍꯦꯛꯇ ꯇꯧꯔꯤ ꯀꯩꯒꯤꯅꯣ? ꯅꯪ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯅꯃꯥꯟꯅꯕꯤꯁꯤꯁꯨ ꯆꯦꯟꯅꯔꯛꯏꯁꯤꯕꯨꯅꯦ. ꯂꯩꯁꯥꯕꯤꯅꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ. ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯛꯏ. ꯃꯣꯅꯥꯁꯨ ꯃꯇꯧꯗꯨ ꯈꯪꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃꯗ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ. ꯑꯗꯨ ꯏꯅꯝꯃ ꯉꯁꯤꯒꯤꯗꯤ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤꯌꯦ. ꯅꯣꯏ ꯍꯟꯕ ꯐꯔꯛ ꯇꯥꯕ ꯇꯥꯗꯕ ꯑꯩ ꯈꯪꯗꯦ. ꯃꯤ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ. ꯆꯥꯎꯈꯠꯇꯕ ꯃꯐꯝꯗꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯍꯦꯜꯂꯦ ꯀꯤꯖꯕ. ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯗꯅꯦ ꯀꯜꯂꯛꯇꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯗꯤ ꯅꯪ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯅꯪ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥꯕ? ꯏꯅꯝꯃ. ꯃꯣꯅꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯏꯖꯅ ꯐꯠꯇꯠꯂꯤ. ꯌꯥꯔꯦ ꯃꯣꯅꯥ, ꯑꯩ ꯉꯁꯤꯒꯤꯗꯤ ꯏꯅꯣꯝꯆꯥꯏ ꯃꯅꯥꯛ ꯂꯩꯔꯨꯔꯒꯦ. ꯍꯌꯦꯡ ꯅꯪꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ. ꯑꯗꯨꯒ ꯈꯨꯟꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ. ꯃꯣꯅꯥ ꯄꯥꯈꯠꯅ: ꯀꯩꯅꯣ ꯂꯥꯏꯖ, ꯌꯥꯔꯣꯏꯌꯦ. ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯒ ꯅꯊꯟꯅ ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ? ꯆꯠꯂꯣꯁꯦ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦ.
Nang tamonga wari sabaduna maruni. Pakat kano ay keso tawri. Inom chagi leifam khangi. Sidagi yum sulaptre. Haying ay geta ngay ramagi ko. Asingidi tamonga wari tanaro. Laisa adumay tong no ba? Sida sumlay siya ba? Angang machadong na tong no. Ay mapam sida inom chalay khangi na tra. Ay keso tawri. Se mamdringi sida ay chana matawrangi. Manaso chatkino hay bagom laisagi makot pai du na yali. Sauning mana masapum na maklat katlaba. Laisadi wakal do kari susangkidre. Managi makotto tak na logtok langa mailay du na chatkitawi. Chap amuk lep laga priyada onsilai. Inama, chawkhat pa chawkhat taba hay base. Miyay bagi wakal na khay bani. Ngasi inama na atong mamafam da lep labaso. Inama gi wakal di kut padagi kutlaba malay meron nung dalay kre. Ay yam na layra ramba yay. Adubo huran mahay mawado di layoy krabi imay pado na paw panmada yoram di. Isagi arayba kara charaga hingbasina ay gidi mahay pagpupunsi amani kanjay. Asum na hingliba punsi amada inamagi arang arakto na talaba yumsina ay gitamoy bumitangan ba ngamgan kanmibrane. Jam na hingba punsi ay gipunsi da inamagi layriba lantom do. Masidi kongyagi upulgumbani. Lantom pamloy da ba milayti. Adubo, laizadi isagi humang mamal na fanglagpa. Hekro manada yomba lando kag pamjay. Atong madalepi inamana, wakal laynung yaholido ikay zadro. Laynung dagi wakal do, amuk chingkat laga, punsigi masak magun mahiksing na takpiyo. Matam nuda mi kuding magpunong sibangam lagani. Nasagi imong manang paunong sibangam daba, inamana mitop ay budi kaday dagi nung sibangam ni. Ay inamagi pukchal baptazare, nachal na suway kiba yawar sungakpiyo. Naumi tawraga manada mo an sila eh. Kem khan gano ko, inom jagi managtan eh. Ay na chalise, hayang laki ko. Laisa do tu na magthokre. Manaso machin kang laga thawai wan lehuri. Laisa ke manom chalay kang mana maso tumi lehawani. Mana magi moong si ikay nushiyana do na laisa ke may kaying laga lehuri. Priyadi wa mata sukhumba nang hawda. Laisa sat kibado ying laga tatsi so lauri. Tanjado da manglang manong so tak na kik pahuri. Asaw banihen man kibana manom jagi manang tachat kani hayruri. Adubo manom jagi nupado na harol oy bana Manipur da manom jalay te hay makhangi. Noong taba da miso itchat nandi. Laisa metro station do da tumin fam laga layri. Ay bu hingsa. Mapam sida lin bayagadra. Mafam sida ay kanaso layte. City se miso patamay am laybani. Ahing sida nupi ay na. Miso pazana chat na maudi. Kaday dano ay nalayruga na basibo. Yumamadat chang laga chang sa pamli sira. Marusi yaray. Pataba mi oram na di arim mada ay nasatada na tokani. Makutta phone ang mapaywa na di pesaso chilaw na yorok pa ni. Nungsit na po ba nunggi marik na chonglak pa do lay sa ingbagi masa haifetasan li. Lay matyo awaw ba da lay mayik na chien ba pamom supa parap tawo prito amalili. Lay matyo ayak pa panik amasuseli. Seli chari ba do at haba na te. Sandal sa lautok laga krudo da masaga pulak kwansin na do na aying mado kangli. Nung chuwa da kara chat na mamiso itak-takli. Lap na amani chani bado natana kanaso odre. Tanjando da laisa na pamli badom da nupa kra chagsilak li bado eh. Laisa so makong dufa tadaranga nupa sing do da yeng lai. Achik pasira nupi ama famlam bado obada nupam cha sing do thai do na he chat ki ngamde. Hai na laisa ki nakta chagsilai. Hai fazabi kana ngari no. Kayo gadam no. Nadaw ay tinbira magina. Lao. Nupam na. Amta ngay ko se, masak si amta yung ba? As kayo no, imana po pa na sumay fa sa buurok tree. Miss ko na amlay te, masi. Mayam doon na, ikoy ko silak pa doon na, lahi sa hipit pa kali. Nagyat na mi chat pa sa ode, pamlang badagi fo ang walaglaga, chat kitaw eh. Manak nang nalira man pa mo na, makututa fari eh. Ay chat ki, tado, kayo no, kut pari sa bo, kut sa tado ay bani. Makuto na, lay doon na tadok na mo na eh. Ado mo nupasing do tadok pa nila na hinjilay. Nasa ifa fazagay maray daw no.
La'o dadang hoiga saipo ko chaluse. Kuiroiba ngaktangne. Pesa su pibidoini la'o. Si hairaga laizabu manakta khangching sili. Laizaso masa sokani pakatuna gyan tahongda. Nupadugi makhoto mayana kanna chikthali. Nupaduso China duna makhoto fathadori. Khonglai thuna lariba mayamdo inthoklamlaga maikei amada chenkre. Khut pairakpaduda pakhatuna khanthaungda tawkhibani. Laizagi athaubo ya anido paraga chiklamana. Nupado I thokle. Layram mayamdo nupado hupchilai. As bai I thoe. Nupado sauna. Nupido gai sakre. Yam thuna tano. Fangnama tano. Nupi mana so sitaba. Mai Laiza sin kibadomda mayamdo tanarai. Khongkap yang mama khoi khongjel duga Laiza lapna cheli do urei. Tutu ale gari thongdoro. Masi nupi sa gari na thomdatse. Kharaman ama maning handuna gari khampamadom da chenkre. Laiza so nupa singna tanarak lidoi. Kanna chilak boy bana masado jokthare. Chen mangamre. Pakhatna mitlu pirang so ihorei. Lapna layawba khoyu mabo pokningna chen ningzarei. Laining thoi pai bungo. Na chabo takan biyo. Ipagi chingoi nung lalabaso. Pai leitraba na chabo kan biyo. Na chana lapna khurum zari. Tung hanna yingduna chelakpada mangda lairamba nung amada panduna tusili. Nunglak oiba na makhoto khara tatli. Mama yauna yeksin kibana machinduso khara tatli. China duna Laiza makhoto chena paisilangale. Aduga machinda tapna solei. Asidi hagi numit suredana. Tung hanna yenglubada nupa singdo garina tanarakpa yaw. Khongna yangna tanarakpa yaw magi nak naksilakle. Laiza yang wada hagotuna sekli amuk chen bawi. Mikuptuda thili churam manongso hina kan khalai. Sekli tung mang yingdana chelakpana. Sorok tu hiklan ki tawbaga speed kan na thawrpa gari amagi mangda Laiza tu silli. Gyan ngauna chelakpana gari du hodre. Laiza gi masa sokdringe gari du break phakhiba hanbana so hodre. Turi magari du dagi kana sukum tharakte. Adubu maningda thawrpa gari singdugi masa phaba nupa singdo kumtharaklaga. Laiza gi nakta chemsilai. Yeplam manong mai singdo sasalak thoraklaga. Mayam pumna makki nong maido mangonda tamlai. Nakutangalo nang kanano. Khulai yardi yam thune piro. Laiza turambadagi gari da ngaklaga tapna hogolai. Musuk muba samlangdo mamai da loina khumjilaga hagolak panuda. Driver seat phamliba boido khangpre khangi. Hoima sidi butni. Laiza suba samdo tapna haigalaga gari do haifet ninglai. Light ki mangal da mamito haifet khuzili. Nong chubagi nak yet laidana sing haidok libadogi marumda. Kufet kapet uriba saktam do umada. Maning da famlam mamayaba mamitu khanglaw law thurai. Miko fana mit yengdu ga loinana. Gari thongdo fat hangdok laga yamna thuna kumthakre. Birzitna. Si. Tusin kibagi sokpana machi leng mangamda. Gari da nga duna lepliba umada. Laiza da nong may tamlam misingdo. Inthok laga Laiza hinakta chansilai. Mayraba pakhatna. Laiza kaino nang tawisibo? Mafam sidadi kamaina. Ngasai kay mabu tanarapa misingduni khanduna tumin leibani. Atin mimikupta nong chot pahorak laba sakta mama mangdalit liba ubada Laiza may thongdo khangyang lai. Mayraba oirambada mapuning numsiraktuna kaplaga khangkon konsilai. Mayrabagi thabak mapada khonjel thokna kaplaga hairi. Yambo may bumtakan biyo. Masa khangdaba nupap kharana aibu tanarapani. Ay mo'y da kay suharudi. Mo'y na ibu paisa pige. Mo'y kakay na chaluse ay. Ay ikut supay. Ay mo'y da ginanthong kachalakpani. Ay bukan biyo yambo. Amuk to ukidriba, paw kidriba ihulni. Amuk to ukidriba matongni. Laiza bu konsin baningamda. Laiza gi kokta makut namado tapna pairai. Mi them bai tamamana bathanda kaptuna laibi mabo tapna themjin birai. Kapkanuse kaisu tawriba. Hojikti ila asidi. Laiba nupasingdo makuttagi nongmaido tapna thangthakre. Mayraba na ingit ama haifet pirai thinthada makhoi khara chatkiduna Laiza bu tanarai. Haiba nupasingado thiba chatkre. Laiza di pakhatkibana akibana pena kapli anima nongna polo luple.
ꯃꯌꯥꯝꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯇꯧꯗ ꯃꯈꯨꯠꯇ ꯁꯥꯇꯤꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯇꯤꯟꯗꯣ ꯈꯟꯗꯣꯛꯄꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯂꯥꯏꯖꯅ ꯄꯦꯟꯅ ꯀꯞꯅꯤꯗꯣ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯊꯦꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯨꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯏꯖꯒꯤ ꯃꯤꯀꯞ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯃꯩꯔꯥꯕ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯇꯣꯛꯑꯣ ꯃꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯩ ꯈꯨꯠꯁꯨ ꯐꯩ ꯑꯩꯅ ꯌꯥꯅ ꯆꯦꯝꯃꯒ ꯆꯦꯜꯂꯛꯄꯅꯤ ꯃꯣꯏ ꯃꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯄꯗꯣ ꯑꯩ ꯀꯤꯖꯩꯌꯦ ꯌꯥꯝꯕꯣ ꯑꯩ ꯁꯤꯔꯅꯤ ꯈꯜꯂꯨꯔꯕꯅꯤ ꯃꯩꯔꯥꯕ ꯇꯞꯅ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯌꯥꯝꯃꯨꯛ ꯂꯩꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯜꯂꯦ ꯂꯥꯏꯖ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯦꯛ ꯆꯤꯡꯗꯨꯅ ꯃꯃꯥꯏꯗ ꯅꯣꯟꯈꯠꯂꯛꯏ ꯀꯗꯥꯏꯗ ꯅꯣꯡꯂꯛꯇꯨꯗ ꯂꯥꯏꯖꯒꯤ ꯄꯤꯔꯥꯡ ꯀꯔꯝꯕꯅꯣ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯒ ꯌꯨꯝꯗ ꯃꯣꯅꯥ ꯂꯩꯍꯧꯔꯤꯌꯦ ꯑꯩ ꯃꯣꯅꯥꯒ ꯍꯟꯗꯣꯏꯅꯤ ꯑꯩꯒꯤ ꯌꯨꯝꯗꯅꯤ ꯑꯣ ꯂꯥꯏꯖ ꯀꯞꯄ ꯂꯦꯞꯈ꯭ꯔꯦ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯌꯥꯝꯗꯣ ꯇꯞꯅ ꯌꯦꯡꯂꯛꯏ ꯆꯠꯂꯁꯦ ꯂꯥꯏꯖ ꯇꯥ ꯅꯌꯨꯝꯗ ꯄꯨꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯒꯦ ꯀꯥꯏ ꯈꯜꯂꯗꯤ ꯁꯤꯃꯤꯟꯅꯗꯧꯅꯤ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯁꯦ ꯂꯥꯏꯖꯁꯨ ꯃꯆꯤꯟ ꯑꯃꯨꯛ ꯂꯦꯞꯂꯒ ꯆꯠꯀꯦ ꯇꯧꯏ ꯇꯨꯁꯤꯟꯕꯗ ꯁꯣꯛꯈꯤꯕꯗꯨꯅ ꯃꯈꯣꯡꯗꯨ ꯈꯪꯅꯔꯛꯏ ꯃꯩꯔꯥꯕ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯇꯞꯅ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯔꯦ ꯃꯩꯔꯥꯕ ꯀꯔꯤꯁꯨ ꯈꯟꯗ ꯐꯠ ꯀꯨꯟꯊꯔꯛꯂꯒ ꯂꯥꯏꯖꯒꯤ ꯐꯅꯦꯛꯇꯣ ꯇꯥꯈꯠꯂꯒ ꯌꯦꯡꯂꯤ ꯈꯨꯔꯥꯏꯗꯣ ꯐꯖꯅ ꯍꯨꯕꯥꯠꯂꯝꯂꯤ ꯏꯁꯨ ꯈꯔ ꯊꯣꯛꯂꯤ ꯃꯩꯔꯥꯕ ꯃꯁꯥꯗ ꯑꯃꯨꯛ ꯇꯤꯟꯈꯠꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯁꯤ ꯈꯛꯇꯔꯣ ꯑꯇꯩꯗꯤ ꯀꯥꯏꯗ ꯅꯥꯏ ꯈꯨꯠꯁꯨ ꯅꯥꯏ ꯍꯧꯖꯤꯛꯇ ꯎꯔꯛꯏ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗ ꯅꯣꯡꯂꯤꯛꯀ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯏꯊꯣꯡ ꯌꯦꯡꯂꯛꯄꯗ ꯇꯥꯊꯣꯠꯄ ꯃꯆꯤꯟꯗꯣ ꯍꯨꯕꯥꯠꯇꯨꯅ ꯏ ꯊꯣꯛꯂꯝꯂꯤ ꯃꯩꯔꯥꯕꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯊꯈ꯭ꯔꯦ ꯁꯥꯎꯕ ꯐꯥꯊꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯅꯤ ꯂꯥꯏꯖꯅ ꯃꯃꯥꯡꯗ ꯂꯦꯞꯄꯅ ꯂꯥꯏꯖꯕꯨ ナꯊꯩꯔꯒ ꯁꯥꯎꯕ ꯉꯝꯗꯕꯅ ꯐꯥꯊꯈ꯭ꯔꯦ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯁꯝꯃꯨꯔꯣ ꯌꯥꯅꯤ ꯁꯨꯝ ꯆꯠꯈꯤ ꯃꯈꯣꯡꯗꯨ ꯊꯥꯡꯒꯦ ꯇꯧꯏ ꯏꯪꯕꯒ ꯀꯩꯒ ꯂꯥꯏꯖ ꯃꯁꯥꯗꯣ ꯅꯤꯛꯏ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯑꯃꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯚꯥꯞ ꯇꯥꯏ ꯂꯥꯏꯖ ꯃꯈꯨꯠꯇꯣ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯣ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯇꯥꯞ ꯄꯣꯝꯈꯠꯂꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯃꯃꯤꯠꯀꯗꯣ ꯆꯞꯐꯨꯃꯨꯛ ꯂꯥꯎꯊꯣꯔꯛꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯥꯊꯩꯔꯒ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯄꯝꯂꯒ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯏ ꯕꯤꯔꯖꯤꯠꯀ ꯕꯣꯏꯒꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯝꯕꯅꯤ ꯕꯣꯏꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯣꯔꯛꯏ ꯃꯩꯔꯥꯕ ꯁꯤꯠꯇꯨꯗ ꯂꯥꯏꯖꯕꯨ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯠ ꯇꯣꯡꯈꯠꯂꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯨꯗ ꯕꯣꯏ ꯐꯝꯈ꯭ꯔꯦ ꯅꯥꯀꯟꯗꯅ ꯕꯤꯔꯖꯤꯠ ꯐꯝꯈ꯭ꯔꯦ ꯕꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯩꯔꯥꯕ ꯍꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯀꯗꯣꯝ ꯆꯠꯀꯅꯤ ꯋꯥꯍꯪꯁꯦ ꯍꯪꯐꯝ ꯊꯣꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯩꯔꯥꯕꯅ ꯑꯥꯔ.ꯀꯦ. ꯍꯥꯎꯁꯇ ꯀꯅꯥꯁꯨ ꯄꯨꯁꯤꯟꯗꯦ ꯃꯈꯣꯏ ꯂꯩꯔꯤꯕ ꯈꯔꯗꯨ ꯅꯠꯇꯅ ꯃꯥꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯑꯃꯅꯤ ꯃꯗꯨ ꯅꯠꯇꯅ ꯆꯪꯍꯟꯗꯦ ꯃꯥꯒꯤ ꯋꯥꯍꯪꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯈꯨꯝꯂꯛꯏ ꯌꯨꯝꯗ ꯕꯣꯏ ꯕꯤꯔꯖꯤꯠꯇ ꯐꯠ ꯌꯦꯡꯂꯛꯏ ꯕꯤꯔꯖꯤꯠꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯏꯉꯥꯎ ꯉꯥꯎꯅ ꯕꯣꯏꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯒꯥꯔꯗꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯏ